Kanglai Pauthang Mieng Tabiribasing Taramna Uksari Ngasi Phongkiba Tongan Pauche Singdagi Lokhotchaba Maruoiba Paukara Sandokna Pijari. Kuki National Army gi Deputy Chief Thangmang Haukip Allies Thangpi Chakangdaba Singna HATNABA Honoramle. Laingaka Suspension of Operation Su Tongnariba Kuki Militant Group Singi Umbrella Ama Oriba Kuki National Organization Kuki National Army gi Deputy Chief Thangmang Haukip Allies Thangpi Chakangdaba Singna HATNABA Honoramle. Thaudok asi ngarang numidang pung 8 rom taba matamda Churachandpur District ki Kangbai Block ki manung chanba Matijang Village da leiba masagi yumda thokibani hairi. Thaudok asi ki matangda pausi sina phongba paugi matung ina Tanja aduda Thangmang Haukip masagi yumda lei hairi. Tanja aduda masak khangdaba miyoi khara laklaga yum aduda masing thingamdraba miyoi sing aduna Nongmei round kaya kapsilam kibani hairi. Thaudok aduda Yumgi miyoi singdi asok apan yahodre hairi. Thaudok adu pau tabadagi manak nakpada leiba khunja sing changchin narakpadagi sakhangdaba sing adu amambagi kudong chaba loduna nanthokduna senagi hairi. Amaromda thaudok asibu KNA gi maikeidagi akanba mongda condemn tawrakpaga loinana chenariba miyoi sing militant group asigi office ta laknaba khanghalakli. Karigumba office ta laktuna lankre haijadrabadi tungda thorakpa apafatagi daida masana pujagadabani hairi. Makha tarakpada Kuki Naha Singi military training tawham ama thugaikre. Churachandpur District Police amadi Central Security Force ki apunba team amana district asigi Gelmon Khunda hanglamba Kuki Naha Singi military training tawham ama search operation chatharaba matungda thugaikre. Official oiba pau amagi matung inna district police amadi Central Security Force singna lepa leitana chatharakpa operation sing amadi insurgency ga mari leinaba thabak thoram sing thingnaba search operation da masing yamlaba khuchu khulai amadi narcotic drugs phagatpa ngamkhre. Security Force na chathakiba search operation sing aduda SMG carbine gun ama pistol magazine sing hand grenade launcher tube sing ammunition rifle blank round country made handset Sel oina lupa lising humpumapan phagat pangamkhre hairi. Tengnopal district ki More border town da security force singna irang manungda thugai kraba yum kai singdagi CGI sit mana sing huralamba nupi ani Khaiminlen Lufo sahi 13 Mumpi village amadi Boipu gangte sahi nipu More ward number 9 faraba matung More police station da legal gi oiba thabak lokatnaba khuchin nakre hairi. Amaromda Imphal West police ki team amana North AOC dagi Kamal Hussein sahi nipu mari dagi brown heroin kg ama point ama amadi heroin gram 0.93 phagatpa ngamkhre hairi. Makha tarakpada MLA Yankai Mapal na chayol amagi manungda lengak ama semnaba matam thakre. Manipur da president rule thamlakpa tha ani sujilakle PR manungda mi mangle ching amadi tamda operation tawbada mising mikai nai na tawri. Kuki khulai paiba singdagi khulai amata phagatri maikai mari amata chatpa yadana leiri maram aduna Hauzik leiriba MLA Yankai Mapal na kari tauge haribano ngasidagi tharaga chayol amagi manungda MLA Yankai Mapal na Manipur da lengak ama semnaba matam piri. Karigumba chayol amagi manungda lengak semba ngamdrabadi lup 13 na pullaga semba People's Progressive Alliance na MLA Singi yumda chatuna Manipur da lengak ama semba yabra nadraga pamdabra haibagi khuyek khongotpa horagani haina People's Progressive Alliance ki member Sujata na ngarang Manipur Press Club ta pangthokpa paugi mifamda phongdokre. Mifam sing aduda unaba aduda Sujata na makata na haikibada Home Minister Amit Shah handak Parliament ta Manipur da PR thamliba asi Manipur gi MLA singna lengak ama semge hairaktabadagi PR thambani haikiba adu India lengakna Manipur da sananingba mongda sanaduna leire. Amit Shah na thamkiba wafam aduda Manipur da leiriba MLA Yankai Mapal na paukhum amata piba ngamdriba karigino hanglakli. Manipur da lengak ama semba haibasi MLA singna semgadabani center ki yathang inbagi mathau tade. MLA sing asi miyamna khanba mihut singni maram aduna lengak ama semnaba honau natragadi Manipur Legislative Assembly asi dissolve tawraga miyamgi ihul khangna thabak tawgadaba miyoi sing khanba pamlakani haiki. Maka tarakpa pauda Reinforcement Directorate na korakre. Parliament ki member All India Congress Committee AICC gi secretary su oiriba Priyanka Gandhi gi mapuroiba Robert Bhadra ngarang Enforcement Directorate ED na korakpadagi chatkre hari. Robert Bhadra na Haryana gi
Sikopurda Laiba Lam Yonbagi Matangda Idina Wahang Pahong Chathanabagidama Mahaku Korokibani Robert Badra Lalolitik Toba Mioini Mahaki Matakda Lam Lainaba Yonaba Ki Matangda Aukibra April Marida Idina Somon Tarakibasu Laikrabani Aduga Ngarang Anirak Suba Oina Somon Lakpadagi Mahak Idigi Office the Satkivani Hari Robert Badrana Azumbata Haigani Haina Idida Fondokiba Laire Hari Idina Fondorakoda Robert Badragi Company na Hokiba English Singani Nepalda Sikopurda Acre 3.5 ki road ama Lupa Karor 7.5 ta Lairaga DLF ta Lupa Karor 57 Nabigani 58 ta Yoli Haibagi Maralda Mahapu Wahang Pahangbagi Tabak Lokatpani Haina EDG official Singna Mamangda Fondokibasu Laikre Makatarako Pauda Salai Taret ki Firal Da Kuki Militant Singi Thouong Usitabni Thouong akan mamongda condemn tarakli Nando Luang Maitei Puruki Salai Taret ki Firal Da Kuki Militant Singi Thouong Usitabni Thouong adu akan mamongda condemn tawi haina All Manipur United Clubs Organization Amukogi President PS Nando Luang na Phongdokre Wafam asi ngarang Kwakaitheda leiba Amukogi head office ta pangthokpa paugi mifam amada Nando Luang na phongdokibani Maitai ki Salai Taret ki Firal Da Kuki Militant Singi Mathong Huktaba Thouong amagi video social media da ngarang viral oirakpa thengnare Thouong adu Ministry of Home Affairs na sillaga Maitai amadi Kuki anigi marakta Shanti ki wari saba horakleba asida khurau thanglakpa yai loinana Ministry asina State asida mahosagi pibam hanjilaknaba lokolakpa thorang da yamna chunadaba amasu oiri Kuki Militant Singna Secularism ki wahanthok nathairaga amadi lebak amagi constitution natraga lobu thoi usitana maitai miyam sanahaningba sauhannabagi chathakiba Thouong adu amukona akan mamongda condemn tawi Kuki Militant Singna chathakiba Thouong adugi matangda center na kari action logadage haibadu miyamda khanghangadabani matung tarakpada asigumba Thouong sing makhata na thoroklabadi maduda thorakpa afafata pumnambak center na pugadabani haina sumana phongdoki Nando Luang na makhata na hai thangjing asi maitai singi thawai magni khanbana compromise tawbagi wafam lairoi Miyamna thangjing ching kaduna ibudo khuramnaba center amadi state government ta security matik chana piduna ibudogi thogol phanghangadabani central government na Amarnath natraga Kedarnath ta lai khurumba chatnabagi damak lokhotpa section thorang adumak thangjing chinggi chu lokhotkadabani masi punamak center na thamoi sengna thabak tawrabadi karisu leiba nate mahana makata na phongdokibada Maitai Singna Thangjing Sing Kaba Yaroi Haraga State Amasung Center na Tumina Laishilabadi Lebak Asida Constitution Ama Law Ama Lay Haibagi Wahantok Laitre Lebak Asida Law Enforcement Agency Lay Haibadu Tabakna Utlaga Kangangadabani Haina Nando Luang na Makata na Fondoki Makatarakpa Marueba Update Amada Judicial Custody da Lay Kidraba Koisnam Sana Jawbagi Postmortem Tawkre Asiba Hakchang Lokhiroi Judicial Custody da Laikhidraba Khoisnam Sana Jawbagi Thawai Yaudraba Hakchang Ngarang Jenims ki Miral Sangda Postmortem Tawkre Asiba Hakchang di Lokhiroi Postmortem ki report matung ina Makhataba Khongjang Sing Miyamga Loinana Sangsilagani Haina JAC ki Maikaidagi Phongdorali Haukiba March 13 da Imphal East District ki Police Commando na Faraba matung tha asigi Tarahumdoi da Judicial Custody da Laikhidraba Khurai Ningthaubungdagi Khoisnam Sana Jawbagi Postmortem Ngarang Nungthil Pung amarom tabada chathaba hauki Postmortem aduga mari lainana misi aduga mari lainana semkhiba JAC ki mihutsing laikai gi miyoising amadi imung manung gi miyoising Jenims ki Miral Sangda lakhi misi asiga mari lainana Yumkhaibam Nungsitombi Kaubi JAC asigi member amana hai Laikhidraba Khoisnam Sana Jawbagi Thawai Yaudraba Hakchanggi Phibam Sokchandringaida Postmortem aduna Chathaduna misi asi karamna thokibano haibadu chapchana khangdoknaba postmortem tawbani postmortem pangthoklaba matung misi asigi chapchaba khanglagani Sana Jawbada thokliba thawdok asi lamdam asigi naha singda thoklakloi hainingai leite misi asiga achumba langla langjin athubada puthokpiyu Sana Jawbagi Thawai Yaudraba Hakchang lokhiroi postmortem gi report ki matung ina makhataba khongjang sing miyamga tanaraga changsinnaba phirep lawragani haina phongdoragli Makatarakpa Maruoiba Update Amada Pung Nipu Nipalgi Manungda Muslim Lining Chatpasingda Sengdokadabani Haina KMWO na Phongdorali Ngarang Nongmei gi Mamangda Pangthokiba TV discussion channel Amada socio-political commentator P
Sonamani Fondokiba Wafamadu, Muslim lining Chatpasingbu, Thoi Usitabni, Maramaduna, Sonamani Ngarang Taraga Pung Nipunipalgi Manunda, Muslim lining Chatpasinga Singokadabani Haina, Kangla Park Minority Welfare Organization ki General Secretary na Thadora Pachirol Amana Fondoragli. Makatarakpa Pawda Waqf Property Thamoi Sengna Sizinaram Labadi Islam Nahasing Cycle Tire Folamloi Haina PM na Phongdokibagi Mayokta Opposition Leader Singna Pendaba Phongdoknaragli. Waqf Property Thamoi Sengna Sizinaram Labadi Muslim Nahasingna Cycle Tire Folamloi Haina Prime Minister Narendra Modi na Phongdokiba Wafam Adugi Mayokta Opposition gi Lucingba Singna Pendaba Phongdoknaragli. In TV gi report amagi matung inna hai Haryana gi Hisarda Airport Sangabagi Thorom Amada Ngarang Prime Minister Narendra Modi na Wafamasi Phongdokladuna hai Waqf ki property sing asidagi land mafia singi khakda kanaba ayamba phangduna leire delil atai chatharakpa phurup sing amadi lukhrabi singna phangjagadaba lam sing adu mafia sing asina lut tawduna leire Waqf law amend tawkiba asina khudong chadaba sing asi kokhanaba soidana ngamlagani haina sumhana phondoki Prime Minister Narendra Modi gi wafam adu react tawraduna AIMIM gi chief amadi Hyderabad tagi MP Usawuddin Awaisina micro blogging site X ta phongdorakpada post amada mahangna hai BJP gi ideological parent oiriba Rashtriya Samsevak Sangha RSS na makhoigi ideology amadi research sing adu lebak asigi yaiphanaba sizinnaramnabadi ngasi oiriba phibam asi oiramloi Hindu amadi Muslim Lairaba Singidamak Prime Minister na Hokiba Chahi Taramathoi asida karamba masak thokpa thabak lokhatkrabage haibasi hangba yaba achobo wahang ama oiri Waqf law asi hanadagi hona mapangal yamna sonba law ama oiduna leirambani adum oinamak anoba amendment asina amukaju mapangal sonthalagani haina mahana makhatana nunangba phongdoki nakal amaromda Congress ki Rajya Sabha gi member Imran Pratap Garhina hai Muslim naha singna tayar photpagi thabak tawba haiba wahai asi social media da karyamnabada sijinagadaba wahai watani adum oinamak lebak asigi Prime Minister na wahai asimak sijinarakpa haibasi laibak thibani lebak asigi naha singi phibam asi yona sokchilagliba asi Prime Minister na lucingma lengak asina thoganbani haibada haimanba thoklaroi lebak asida thengnariba thabak phangdabagi issue asina maram oiraga ngasidi naha kaya Pambai Leiraktabadagi Tayar Photpa Amadi Acha Athaki Poche Yonbagi Tabak Tonaraklibani Muslim Sing Asi Tayar Photpagi Tabak Kaktamak Tauban Nate Lebak Asigi Damak Muslim Singna Kari Tauribage Haibadudi Mayek Sengna Utpa Haibasi Aranba Tabakni Waqf Bill Amend Tauraga Muslim Singi Yaifanaba Honari Haina Lauzarasu Lok Sabhada BJP ki Muslim MP Amata Yaudri Muslim Nupi Singi Hakki Matangda Wafam Asi Phongdok Lubada Lok Sabha Rajya Sabha Amadi State Assembly Singda Muslim Nupi member kaya Yauribage Haibasi Hangba yaba wahangni hainasu mahana makhataki Makatarakpa Pawda INA gi Lanmi Singda Chelamba Lebak Ningbagi Wakhalon Aduna Hojiki Mirolda Thongna Lingjen Hapli Haina Governor na Phongdokre Manipur gi Governor Ajay Kumar Bhala Ningthokaba Numita Miyoi Chak Kayaga Loinana INA gi Marifu Mathoirak Suba Anniversary ga Mari Lainana INA Martyrs Memorial Complex Moirangda Leiba Indian National Army INA gi Supreme Commander Netaji Subhash Chandra Bose ki matamda lei katuna mitamda lei katuna ikai khumnaba Utkhiba ga loinana Governor na INA Museum su yengsinkre Moirangi INA Martyrs Memorial Complex asida Second World War matamda sijinnaramba khuchu kulai amadi maman yamlaba ariba polam sing ningthina display tawduna thambaga INA na India gi ningkha tambagi ihauda Laukiba Thaudang adu chauna uthokli Governor Ajay Kumar Bhalana Netaji Subhash Chandra Bose ki mitamda laisu katpa loiraba matung museum manungda changduna museum asida lairiba puwariga chagonaraba photo sing khuchukulai sing amadi nongmei maru sing loinana INA na sijinharamba khulai sing yengsinki museum asida thamliba artificial sing asina INA lanmi singna mathongna laina lebak asi kathoklambani utli
थौरम अदुदा वा ngangaduna Governor Ajay Kumar Bhalana 1994 gi April 13 da Indian National Army INA gi Colonel Saukat Malikna India gi machu ahum gi Firal gi ahanba oina Moirang gi Loktak mapanda pahenkhiba thodok adu ningsingki matam adu Indiana British rule gi makhada leramlabasu INA gi lanmi singna thongna leina lebak ningbagi wakalon adu haujiki mirolda lebak ningbagi thongna lingjen hapli haina governor na phongdoki Makatarakpa aroiba pawda haujik controversial oiriba Waqf Amendment ki ek asigi mayokda MPCC na Supreme Court ta case ama file tokre Manipur Pradesh Congress Committee MPCC gi losing makada party asigi working president MD Fazul Rahim ex MLA wabagai Sina petitioner oiduna hauji controversial oiriba Waqf Amendment Act 2015 asigi mayokda challenge toba case ama Supreme Court of India da fine tokre hariba case asida MPCC gi legal department gi vice chairman amadi spokesperson su oiriba advocate Dr. Rabi Khan su local council oina saruk yari case asigi motion hearing hayeng April 13 ta Supreme Court ta khanaraba yai hairi panba yabadi handakta parliament ke house animakta BJP gi lusingba NDA lengangna Waqf Act 2015 pass tawkhibadagi India pumbada makhal makha kaya gi process rally chatpa yauna tongan mo khungjang kaya lepa leitana sangsillaklibani hariba amendment act asina anti secular amadi unconstitutional oi haiduna section kaya dagi lepa leitana act asibu repeal tawinaba phongdokpa leptri Congress na matam puna magta constitution gi mayokta lakpa chap chaba thengnagani haina su phongdokli